ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯗꯤ ꯊꯝꯖꯒꯦ ꯅꯥꯔꯥꯟ ꯁꯥꯏꯅꯥ ꯃꯅꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯣꯝ ꯀꯥꯞꯂꯛꯈ꯭ꯔꯦ ꯅꯥꯔꯥꯟ ꯁꯥꯏꯅꯥ ꯃꯅꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯣꯝ ꯀꯥꯞꯇꯨꯅ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯞꯗꯦꯠ ꯑꯁꯤꯅ ꯁꯄꯝ ꯔꯣꯁꯃꯤꯇꯥ ꯌꯥꯏ ꯆꯍꯤ 29 ꯋꯥꯎꯒꯥꯏ ꯂꯝꯈꯥꯏꯗꯒꯤ ꯉꯔꯥꯡ ꯗꯦꯠ 16 ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6:30 ꯁ꯭ꯋꯥꯏꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯃꯌꯥꯝꯅ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯒꯗꯤ ꯅꯝꯕꯔ 7085291736 ꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯃꯌꯥꯝ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯞꯗꯦꯠ ꯑꯁꯤꯅ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯒꯦ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯉꯛꯄ ꯐꯪꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯅꯤꯄꯨꯔꯤ ꯂꯩꯉꯥꯛ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ-ꯊꯨꯝ ꯉꯥꯛꯄ ꯉꯝꯗꯕꯗꯒꯤ ꯊꯥ 10 ꯁꯨꯖꯤꯜꯂꯛꯂꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯋꯥꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯔꯤꯕ ꯑꯁꯤ ꯂꯣꯏꯖꯤꯡ ꯂꯣꯌꯥ ꯍꯥꯏꯕꯗꯤ ꯆꯤꯡꯒ ꯇꯝꯄꯥꯛꯀ ꯇꯥꯏꯅꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯃꯥꯌꯣꯛꯅꯔꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕ ꯅꯣꯡꯃꯗ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯆꯥꯕ ꯐꯪꯗꯕꯅ ꯑꯌꯥꯝꯕ ꯑꯣꯏꯔꯤ ꯑꯋꯥꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯀꯅꯤ ꯈꯟꯕꯗꯒꯤ ꯃꯁꯥꯒꯤ ꯃꯌꯨꯝ ꯐꯥꯎꯕ ꯂꯩꯇꯅ ꯂꯩꯕ ꯐꯪꯗꯕ ꯀꯌꯥꯅ ꯃꯄꯨꯡ ꯑꯣꯏꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤꯅ ꯁꯣꯛꯍꯜꯂꯕ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯐꯪꯗꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ ꯃꯁꯤꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯒꯗꯧꯔꯤꯕ ꯅꯍꯥ ꯀꯌꯥ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯄꯨꯡ ꯐꯥꯅ ꯐꯪꯕ ꯉꯝꯗꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯥꯡꯒꯗꯧꯔꯤ ꯃꯗꯨꯅ ꯏꯟꯈꯠꯂꯛꯂꯤꯕ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯈꯝ ꯊꯦꯡꯅ ꯃꯥꯌꯣꯛꯅꯔꯤꯕ ꯅꯍꯥꯁꯤꯡꯗꯤ ꯈꯨꯟ ꯉꯥꯛꯄ ꯈꯨꯟꯖꯥ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅ ꯃꯊꯪ ꯆꯠꯈꯤꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯤ ꯃꯁꯤꯗ ꯊꯃꯣꯏ ꯁꯣꯛꯅ ꯃꯃꯤꯠꯇꯒꯤ ꯄꯤ ꯇꯥꯅ ꯇꯦꯡꯊꯥꯍꯧꯔꯤꯕ ꯑꯁꯤ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯑꯣꯏꯔꯤ ꯃꯈꯣꯏꯒꯤ ꯑꯁꯥꯗ ꯃꯆꯥꯁꯤꯡꯕꯨ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯁꯤꯟꯐꯝꯗ ꯊꯥꯖꯤꯟꯗꯨꯅ ꯃꯍꯩ ꯆꯥꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕ ꯑꯗꯨꯒꯤ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤꯅ ꯀꯥꯏꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯎꯁꯤꯟꯅꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯟꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯗꯧꯔꯤꯕ ꯑꯁꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯁꯣꯛꯍꯜꯂꯕ ꯈꯨꯡꯒꯪꯁꯤꯡ ꯑꯗꯨꯒꯤ ꯃꯄꯤ ꯃꯄꯥ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯑꯣꯏꯒꯗꯕꯅꯤ ꯃꯈꯣꯏꯗ ꯚꯣꯠ ꯊꯥꯗꯗꯨꯅ ꯃꯈꯣꯏꯕꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ MLA ꯑꯣꯏꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅ ꯑꯋꯥꯕ ꯅꯪꯂꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯋꯥ ꯑꯅꯥ ꯍꯪꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕꯅꯤ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟ ꯑꯁꯤꯅ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯀꯌꯥ ꯍꯛꯊꯦꯡꯅꯅ ꯁꯣꯛꯍꯜꯂꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯔꯤ ꯂꯩꯅꯕ ꯀꯦꯟꯗ꯭ꯔꯒꯤ MLAꯁꯤꯡꯅ ꯍꯥꯟꯅ ꯁꯔꯚꯦ ꯇꯧꯗꯨꯅ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯂꯩꯉꯥꯛ ꯂꯩꯔꯤ ꯁꯥꯁꯟ ꯂꯩꯔꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯇꯨꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯈꯣꯏꯗ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯤꯗꯨꯅ ꯑꯋꯥꯕꯒꯤ ꯏꯄꯥꯛꯇꯒꯤ ꯀꯟꯕꯤꯅꯕ ꯍꯣꯠꯅꯕꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯈꯪꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯆꯨꯝꯒꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯞꯗꯦꯠ ꯑꯁꯤꯅ ꯀꯪꯂꯩ ꯃꯄꯥꯔꯤꯗꯒꯤ ꯂꯧꯈꯠꯆꯒꯦ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤ ꯂꯝꯂꯣꯡꯒꯩ ꯃꯅꯨꯡꯗ ꯑꯥꯔꯃꯤ ꯀꯦꯝꯞ ꯃꯅꯥꯛꯇ ꯀꯨꯀꯤ ꯌꯨꯝ ꯃꯤ ꯂꯩꯅꯗꯕ ꯃꯩꯅ ꯆꯥꯛꯂꯦ ꯍꯧꯖꯤꯛ ꯍꯥꯏꯅ ꯀꯪꯂꯩ ꯃꯄꯥꯔꯤꯅ ꯄꯥꯎꯗꯝꯕꯤꯔꯤ